अहानबदा मरोइबा पाव अहानबा तांककी मणिपुर असेंबली मिखलगी मिरेपचे लौथोकपगी नुमित नसिनी नॉमिनेशन स्क्रूटिनी तौबदा पुन्ना मिरेप चामा हुफुद्रा मंगा क्लियर तौखिबनी पांगथोकदौरिबा तरानिथोय सुबा मणिपुर असेंबली मिखलदा उरिपोक एसी दगी बीजेपी की टिकट तानबदा फंखिदबा बीजेपी मणिपुर प्रदेश की चीफ स्पोक्स पर्सन चोंगथाम बिजोय ngasi पार्टी दगी तांथोखरे अमदी मणिपुर असेंबली मिखलदा RLJP की मिरे पुथोकलोय अदुबु पार्टी असिना बीजेपी ने एब्सोल्यूट मेजॉरिटी फंगदुना सरकार सेंबा ngamnaba hotnabada mateng pangani haina पार्टी की लुचिंगबी रुचिदा शर्मना हाइरी खुरुमजरी पोनी टीवी ने संदोक चबंदों थलगी पाव मिरेंग ताबिरी बपुनमकपो तराम नोकचरी हौजिक पाव संदोक न पिजरी अहानबा तांककी मणिपुर असेंबली मिखलगी मिरेपचे लौथोकपगी नुमित ngasini नॉमिनेशन स्क्रूटिनी तौबदा पुन्ना मिरेप चामा हुफुत्रा मंगा क्लियर तौखी फेब्रुआरी 19 दा अहानबा तांककी मिखल असि डिस्ट्रिक्ट मंगा की कंस्टिट्युएंसी 19 दा पांगथोकनी मिरेपचे पिसिनबगी थबक फेब्रुआरी अमदगी हौखी पांगथोकदरबा मणिपुर लेजिस्लेटिव असेंबली मिखलगी वोट थादबा नुमित अहानबा तांककी ओइना फेब्रुआरी 19 अमसुंग अनिशुबा तांककीना मार्च 3 दा लेबलंबा अदु अहानबा तांककना फेब्रुआरी 19 दा अमसुंग अनिशुबा तांककना मार्च 5 दा ओइना होंदोकले हाइना ngarang इलेक्शन कमीशन ऑफ इंडिया ना लाउथोखिबनी मिखल सेम सारिबा सिंह अमुक हन्ना येंगसिनबा कमीशन हंदकता फेब्रुआरी की तांग 3 तगी नेपाल दा मणिपुर दा चटपगा लोइनना पॉलिटिकल पार्टी सिंह चीफ सेक्रेटरी डायरेक्टर जनरल ऑफ पुलिस अमसुंग अतोपा स्टेट लेवल ऑफिसर सिंह चीफ इलेक्टोरल ऑफिसर डिस्ट्रिक्ट इलेक्शन ऑफिसर सिंह अमसुंग पुलिस की सुपरिटेंडेंट डायरेक्टर जनरल असम राइफल्स अमसुंग अतोपा लॉ एनफोर्समेंट एजेंसी सिंह अमसुंग अतोपा मरी लेनबा स्टेट होल्डर सिंह वारी वाताई सानबदा तोंगान तोंगान बे इशू सिंह अमसुंग ग्राउंड दा ओइरिबा फिबम सिंह कमीशन दा खंगलखिबनी कमीशन दा पिरकपा इनपुट सिंह रिप्रेजेंटेशन सिंह ममांगी प्रेसिडेंट सिंह लॉजिस्टिक्स ग्राउंड सिचुएशन सिंह अमसुंग फिबम असिंग येंगलगा मणिपुर लेजिस्लेटिव असेंबली की जनरल इलेक्शन की वोट थादगदब नुमित होंदोकनबा रिप्रेजेंटेशन ऑफ द पीपल एक्ट 1951 की सेक्शन 153 की मखादा कमीशन वारेप लौखिबनी मणिपुर की असेंबली सीट पुना हुफुनी अहानबा तांककता मिखल पांगथोकदब कंस्टिट्युएंसी सिंह अदुदी खुंद्राकपम हाइंगांग खुराई खेत्रिगांव थोंगजू कैराव अंड्रो लमलाई थांगमैबन उरिपोक सगोलबन कैसामथोंग सिंगजमई या स्कूल वांखई सेकमाई एससी लमसांग कोंथौजम पाटसोय लांगथबाल नावरिया पाखलापा वांगोय मयांग इम्फाल नंबोल ओइनाम बिशेनपुर मोइरांग हांगा साइकुल एसटी कांगपोकली साइकुल एसटी माइनर एसटी थांलोन एसटी होंगलेप एसटी चुराचांदपुर एसटी साइकोड एसटी सिंहाट एसटी मिखल असिदा नुपी पुलिस पर्सनल ग्राउंड पोलिंग स्टाफ मांगतगी यामद्रबदा पोलिंग स्टेशन चामरी मदफु तरेत थमगदौरी मसिगी मथक्ता स्टेट असिदा मॉडल पोलिंग स्टेशन चामा 15 सु थमगदौरी गरांग कंस्टिट्युएंसी कोनिथोइदा पांगथोकदबा अनिशुबा तांककी मिखल गिदमक मिरेप तराना मिरेप चे पिसिनकी बीजेपी कांग्रेस एनपीपी अमसुंग सीपी मणिपुर की मिखल असिदा हक्थिंगना लंबा हेलो बीजेपी मणिपुर प्रदेश की चीफ स्पोक्स पर्सन चोंगथाम बिजोय ngasi पार्टी असिदगी तांथोखरे हाइरी निंगसिंग याबदी बिजोय असि पांगथोकदरबा तरानिथोय सुबा मणिपुर असेंबली मिखलदा उरिपोक एसी दगी बीजेपी की टिकट तानबदा फंखिदबनी लोइदना पार्टी ने रिटायर्ड आईएएस ख्वाइरकपम रघुमनीदा बीजेपी की टिकट पिरखिबगी मायोक्ता महागना हौकिबा फेब्रुआरी 5 दा यामना कन्ना यानिंगदबा फोंदोखिबनी महागना हंदकी मिखल असिदा नोटा नन ऑफ द अबव दा ओइना वोट थादरगनी हाइना फोंदोखिबनी ngasi बीजेपी मणिपुर प्रदेश ना थोकपा ऑर्डर अमगी मतुंग इन्ना मणिपुर बीजेपी की चीफ स्पोक्स पर्सन चोंगथाम बिजोय असि पार्टी की चटना कांगलोन थुगाइबगी दमक पार्टी की प्राइमरी मेंबरशिप तगी चही 3 तांथोकले हाइरी राष्ट्रीय लोक जनशक्ति पार्टी RLJP मणिपुर यूनिट की प्रेसिडेंट ओइना नौना खल्लबा कैसाम राग सिंह तरामना ओकपगी थरम ngasi
Imphal gi Major Khulda Laiba Manipur Press Club ta pangtokre. Tharamaduda RLJP National General Secretary B. Ruchida Sarmana Haiki, Party ki Manipur Unit ki President ki form matam kuina hangduna lairuraba matungda Center na Kaisam Rak Singbu khalakpada taramna ukchari. RLJP hariba political party asi Naha Singh amadi Nupida Sakti sinabada mideng thamba party ni. Party sina thabak fangdraba Naha Singhbu matau karamna thabak pigani amadi Nupi Singda ahenba sakti pigadabani haiba ideology da thabak tawduna ngasi fawba lakli. Adubu handak pangthokadariba Manipur Assembly election asidadi Manipurda RLJP gi mire puthokloi madugi mahuta party sina BJP na absolute majority fangduna sarkar semba ngamnaba hotnabada mateng pangari haina Ruchida Sarmana makha tana phongdokhe. Election se koi ki Rashtriya Lok Janshakti Party di election ni kano mire koi na puthokpa ya thanina ai koi di NDA ga samnaraga chatpa adumba party ama oibanina ai koi BJP da support tawgani haibagi kano duga loinana ai koi ngasi sir koi myam pullaga BJP gi laiba candidate singsida ai koi na chatuna moi gi campaign yauduna BJP bu saballaga Manipur da BJP khaktagi oiba sarkar ama porakna honaga koina chawba mating ama pangbu ngambu oijage haina aina mayam da suni jari mai ta bune akoi gi candidate se puthokani haina tawamaga akoi gi BJP gi kano singsina handak ki damakta di akoi BJP to oina support tawbiro RLJP na atuga mathang lakpa oina fight tawbiro haina haibadagi koi atuga su kaide koi di samnaraga chatpa sarkar oibanina makoi gi sukhra tum ta da yada Awang nongpok lamdam masi chawkhat laba khaktada laibag asi chawkhat kani Manipur gi ching tam manana chang manana chawkhat khongthang purak pa haibasi JDU gi pandamni haina JDU gi Manipur in charge Anil H na phokdokre Imphal gi hodam lerk machina laiba party sigi office ta ngarang party gi election manifesto phongbagi thoramda H na wafam asi phongdokibani Tharamaduda NEEC gi convener NSN Lotha JDU gi National General Secretary Afaq Ahmed Khan amadi JDU Manipur State Unit ki President Han Khanpao Taithul yauna party ki maru oiba mioi sing su saruk yakhi H na hai ki Democratic Socialist ki wakhalona thazaba party ama oina manaba khunai semba haibasi JDU party ki padamdi khud kachin ka manaba party oiba maramna hauzik fawal le palaitana Bihar miyamna thazaduna lainga ki thaudang khutsinna biri Mikhal na mai paktuna mani Party asina luching balangak ama laklabadi loinana ching tam manana chawkhat khongthang paikhat pasu ngamgani JDU asi chawkhat pa khenaba thamdaba amadi manaba khunai purakpa haiba asida chetna thazaba party ni haina hechna phongdokladuna decentralization of power da thazaba party ni haike Our party leaders have been taking special interest in the affairs of the Northeast. Number one, and we are for uniform development, and which we like in practice in Bihar we have done this, implemented such things. So, in the manifesto we have touched upon almost all the issues. Amaromda JDU Manipur State Unit ki President Han Khanpao Taithulna manifesto phongbagi thoram aduda haiki state asida ahongba tangdu leitaba khunayama puraknaba miyamna JDU da thaudang sinabiu ngasi phongliba manifesto asida yawba khudingmak party asina thabak oina pangthokani miyamgi thazaba manghaloi visit anidagi tadana party asigi mihut singh Manipur Assembly mikhal asida mai pakani thazai haina su mahakna phongdokhe Prayana to Khanbayai because these candidates are from various different kinds of parties, but they already understood that it is a model of development and the socialist background. Having known that, we have chosen. Maybe they are from other parties. Maybe they have been thinking for over the years. So the time has come and they are coming at the right time. So there will be no difference of opinions, even though we are from different families, political families. BJP ki supporters singna Hairok Part 1 ki main road ta isai thaduna zagoi saraga chatpada Hairok Part 3 da laiba NPP ki candidate MD10 ki thongalda BJP amasung NPP ki supporters singi marakta nung thomnakre
नाकलानी की सपोर्टर्स सिंगी मरक्ता नुंगी लाल चथरिंगै मरक्ता बीजेपी की जिप्सी मरीदा लाकपा अहेनबा सपोर्टर सिंग सीआरपीएफ पर्सनल सिंगना फूबगा लोइनना इरांग अदु लाक्सिनख्रे हाइरी इसै सकलंबा सिंग मफम अदु थादोक्तुना चेनकी निंगसिंगबा याबदी हाइरोक्ता रोहित कौबा माइरोयमा मसागी युमदा दोंगमैना कापतुना हातकिबा थौदोक अदुगी मतुंगदा हौजिक हौजिक हाइरोक्ता 144 सीआरपीसी की मखादा कर्फ्यू थमलिबनी लोइनना District Police, CRPF, amasung BSF na mikup nahum singna ngak selibani. Kamano huyong siyele yan nagti selfie lang ko. Paugi maraktatna atin break matang lauminasi. Karigumba dom yumda laiba anaba singi hidakapa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medlane Home Nursing Care Service Manipurna pungkun mari chukna adom yumda latuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ke anaba sing experience lairaba doctor amadi nursing tuna mating pangzari akupa marol gi damak Medlane gi helpline number 9205987988 amukasu 9205987988 ta call tuna tanabiu natraga Google Play Store dagi Medlane app download tawduna booking tawi Break itungda makataba pau pizari. Journal Education Officer Kamjong Lorembam Nabakumar MES amasung Journal Education Thobal Arambam Anil Kumar MES Anida Government of India ke National Institute of Education Planning and Administration NIEPA New Delhi na virtual ceremony of National Award for Innovation to Education Administrators Pirakli Haidi. NIEPA New Delhi na Sindhuna Union Minister of State for Education Dr. Subhas Sarkarna Chief Guest Oiduna ngarang pangthokiba virtual ceremony of National Award for Innovation to Educational Administrators da L Nabakumar amasung L Anil Kumar da National Award asi pirakhibani hairi. Makoyani na award fanglakpada Manipur Education Service ki member singna nungai pa phongdok narakli. Haukiba November ki kunmari da duty loiraga yumda halakpagi lambi ki accident thoktuna makhog soktuna laying liba DHQ barbar da laiba BDF number 1035 Atom Johnson Singh da Lupa Lising Kuntra amasung haukiba January tarahumdoi da Nambol PS ta posting taba Nambol PS na konba maitram makha laikai da numidangi pung mapal taba aduwaida duty tawringai da gari na thengduna sokpadagi makhong kakpagi phibam da laingduna leidiba BDF number 0809 Angoi Zambam Rohit Chandra Singh da Lupa Lising Yankai laingbada mateng oina pikre Bishnupur SP and Herojit Maitai IPS के मीटिंग मखादा BDF Welfare Committee Bishnupur की Chairman Satyam Takilambam Additional SP L Uncle Loidana Bishnupur BDF Welfare Association na sale की तेंग बांगादु ngasi kusina की बनी हाई तांकक अनि थोंगना पांगथोकदरिबा तरानिथोय सुबा Manipur Legislative Assembly मिखलगी नुमित होंगदोक होंगजिन तौदुना अनि सुबा तांकक असि March manga thangza numit asida Election Commission of India na pangthoknaba nauna matam lebliba asi umanglai kanban lup apun ban lup ukalgi aruba thauram pangthoknariba numit oibaga iroinana maitai singna imung manung laikai khudingmaki amadi laibaki oina ayat apan thoktanaba awa ana tahanbidanaba saroi khangduna tindai laitai nabagi thauram ama oiriba saroi khangba pangthokpa numit oibana mikhalgi numit asi atopa numit amada hongdokpinaba mari leinaba pumnamakta ukalna haizari haina ukalgi convener M Manitona Thadropa Cherol Aman Hairi. Maitegi Chanabigi Thauram Pangthokadaba numit asida mikhalgi numit lepsilakpa haibasi khangdabagi oirambabudi yai adubu asuk chawkraba commission asina laibak asida laidiba tongan tongan ba furup singi na chanabi khangdaba haibasi yamna ikai ningai ni amasung lamdam asida election gi laidiba chief electoral officer Manipur na lamdam asigi na chanabi khangdabagi thawong ama uthorakliba asimakti yamna laibak thiba amani haina lawdaba ngamdi haina cherol adun makhatari South Asian Federation of All Sports
Safasna Sinduna South Asia ki Laibak Mapalda Martial Arts Sports Chowkhatnaba Pandamda Chatliba Chahi asida pangthokadariba South Asia International Rural Games 2022 gi damakta khanan nainaba oina chatliba tha asigi tarataretta Bhutan gi Indore da pangthokadaba Safas ki South Asia Committee gi International Conference ta saruk yanaba Safas ki Technical Director amadi Vice President su oiriba Manipur ki Singjamai Chinga mathaktagi NG Jit Kumanchabu Khanbirakpada North East India Old Style Martial Arts Self Defense Sports Association gi Maikaidagi Nungaiba Fongdokli Haina Luk asigi Secretary S Jivanna Thadorokpa Cherolaman Hairi Hairiba International Conference asi yaurunabagi damak Grandmaster NG Jit Kumancha thasigi tarahumdoida Imphal Thadoklagani Hairi Gawada Pangthokadaba National Trial Camp ki damak Englising ani taruk tagi Englising ani taret fawbagi manungda pokpa Manipur gi sanaroi taramathoi All India Football Federation na kaurakle Imphal da pangthokiba trial da yumfam oiduna National Trial Camp adugidama kauraklaba sanaroi sing adudi Lauriam Subas Haubam Ricky Maitei Ngangbam Suraj Kumar Singh Muhammad Sohel Khan Moirang Mayum Liosan Maitei Obed Manmihau Haukip Wahengbam Jack Singh Thongam Albert Maharabam Rooney Yumnam Uttam Singh amasung Thokchom Malem Nganbani Sanaroi Singh na February kunda Gawada Chatuna photo Aadhaar card birth certificate na chingba original copy singa konana team manager Rocky da report tongna basu khangali Sanaroi Singh na makha taba akupa warol sing athubada All Manipur Football Association dagi khangba yakani hairi ngasi Imphal da fongba pauche singi maroiba pau khara yengminasi Sangai Express Candidate single list amasung symbol same saragani CEO Vaccination Center sing yengsinkre yumsa kaisan numita vaccine dose lising nipanga chamapanga humpudara humdoi kapki chamaga humpudara nithoi positive oiraga chaniga kunithoi faki vote thadaba numit hongdokre point kunipan da yauba JDU gi manifesto fongkre pokna firm mikhal gi numit February kunipan amasung March manga da onthokre miyamna ahongba pambagi ihou lakle Congress na soidana government same gani o ibobi Taret Suba State Level Aquarium Exhibitions cum Flower Show hokre Thabak hapada chada kuntra manga nupi gi set khakani JDO Governor na Chorchanpur amasung Bisnupur gi COVID Vaccination Center yengsinkre Huyen Lampau Ukraine da MBBS pass tawraba maitai macha amagi career High Court Supreme Court na kanbikre Manipur gi tangkak ani gi mikhal February 19 amasung March manga da pangthoklagani Okram ibobi yauna mirep tara manga na mirep che sing pisankre BJP gi mirep sing withdraw tawroi ngamkhai gi matang da assembly da japcha na lepkani Roma COVID-19 gi positivity gi chang leptana hengalakli Aroibada maroiba pau amukhanna Ahan batangka ki Manipur Assembly mikhal ki mirep che lauthokpagi numit ngasidi nomination scrutiny tawbada punna mirep chama hufutara manga clear tawkhibani pangthokadoriba taranithoi suba Manipur Assembly mikhalda Uripok AC dagi BJP gi ticket tanabada fangkidaba BJP Manipur Pradesh ki chief spokesperson Chongtham Bizoi ngasi party dagi tanthokre amadi Manipur Assembly election da RLJP gi mirep puthokloi adubu party asina BJP na absolute majority fangduna sarkar semba ngamnaba hotnabada mateng pangani haina party gi luchingbi Ruchida Sarmana hairi Pony TV na sandok chabanong tilgi pau meeting tabiri basingbu amukana kurumsari